Muhammad Silaha ay luego ay mio de hoirote sana kudulu ay bu kasi tagog piro ay ko ay sa mukha masin tagsa Muhammad Silaha makanalar nang lahi ay phải cái đó bố hầu đi một khăn đều xôi thì nó dám ai vẫn hai đâu có xôi rồi bà khăn nghe bà rồi làm mani mà thay cái mang âm mani qua nó qua bên này mà đuôi ăn được ai vô kỳ cái đó đủ phải đi lấy thì chắc bắt ta bên này cái tàu này kỳ lúc ta bên này cái lạc mình là bên này nè à xí đi khăn cái này bà xí đi bút ủi cái lại ủi cái bút ủi cái lại nói nè không phải này kìa mà à bút nè bút ồ lại nè cái gì lại nó bao đủ tàu đi mà sắp tu cả chỉ biết xí mà xí mục tiêu ấy mình lại tao có nó xa đi à lạc cái nuôi này mà anh muốn là kia là imi cái này mà gum bên su mà gum bên su anh muốn là kia là có xa đấy anh ăn tụi này này ấy là mình là anh ăn tụi à đuôi tụi ꯌꯥꯝ ꯄꯪꯉꯦꯕ ꯅꯥꯟꯊꯣꯛꯍꯧꯋꯦꯕ ꯀꯔꯣꯝꯗꯩꯅꯣ ꯈꯪꯗꯦꯕ ꯑꯩꯅ ꯁꯝꯕ꯭ꯔꯛꯄꯤ ꯉꯥꯛꯇ ꯇꯧꯔꯤꯁꯦ ꯅꯣꯏ ꯁꯝꯕ꯭ꯔꯛꯄꯤꯗ ꯉꯥꯏꯔꯦ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯩꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯂꯥꯛꯍꯜꯂꯤꯁꯤꯕꯨ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯊꯤꯕ ꯂꯥꯛꯄꯁꯤꯗ ꯑꯩ ꯄꯨꯔꯥ ꯂꯣꯏꯔꯦꯕ ꯁꯦ ꯀꯌꯥ ꯋꯥꯈ꯭ꯔꯦ ꯃꯥꯏꯕꯤ ꯃꯅꯥꯛꯇꯁꯨ ꯆꯠꯄ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯑꯗꯨꯝ ꯑꯁ ꯀꯤꯗꯤ ꯀꯤꯈ꯭ꯔꯦꯗ ꯑꯗꯨ ꯂꯥꯏꯗꯣ ꯆꯪꯒꯗꯧꯁꯤ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯃꯃꯥ ꯃꯄꯥꯅ ꯊꯤꯔꯛꯎ ꯏꯆꯥ ꯅꯨꯄꯥ ꯍꯜꯂꯛꯇꯦꯅ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯂꯥꯛꯑꯕꯅꯤ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯀꯝꯗꯤ ꯇꯧꯔꯨꯅꯤ ꯍꯩꯁ ꯑꯉꯥꯡꯅꯤ ꯂꯩꯔꯤꯁꯦ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯐꯝꯁꯤꯗ ꯃꯥꯅ ꯁꯤꯗꯗꯤ ꯀꯩꯗꯧꯔ ꯂꯩꯔꯤꯕ ꯅꯣꯛꯀ ꯅꯣꯛꯁꯜꯂꯛꯏꯅꯦ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯂꯥꯎꯅꯦ ꯈꯔꯁꯨ ꯍꯥꯏꯅꯤ ꯁꯠ ꯂꯥꯎꯅ ꯍꯩ ꯃꯁꯤ ꯑꯆꯝꯕ ꯑꯉꯥꯡꯗꯤ ꯅꯠꯇꯦ ꯃꯁꯤ ꯁꯣꯏꯗꯅ ꯕꯨꯠ ꯑꯃꯗꯤ ꯑꯣꯏꯗꯣꯏꯅꯤ ꯅꯠꯇ꯭ꯔꯒ ꯂꯥꯏ ꯑꯣꯏꯗꯣꯏꯅꯤ ꯃꯁꯤ ꯁꯥꯔꯣꯏ ꯃꯔꯣꯏꯔꯁꯨ ꯈꯪꯗꯦ ꯃꯈꯟ ꯊꯦꯡꯅꯩ ꯁ꯭ꯋꯥꯏꯒꯤ ꯃꯐꯝꯁꯦ ꯑꯩ ꯀꯤꯕ ꯑꯃ ꯌꯥꯎꯔꯦꯕ ꯑꯩ ꯍꯜꯂꯁꯤꯗ ꯈꯪꯗꯦꯕ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯅꯣꯏ ꯁꯣꯏꯍꯜꯕꯅꯦꯕ ꯑꯩ ꯅꯣꯛꯁꯜꯂꯛꯑꯗꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯋꯤꯅꯦ ꯂꯥꯎ ꯀꯥꯏꯅ ꯇꯧꯗꯅ ꯌꯪꯉꯨꯔ ꯅꯪ ꯌꯪꯉꯨꯔꯕ ꯀꯩ ꯀꯥꯟꯗꯕꯗ ꯑꯉꯥꯡ ꯃꯆꯥ ꯄꯦꯈꯥ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯆꯨꯝꯅꯒ ꯇꯧꯔꯦ ꯂꯥꯎ ꯀꯥꯏꯅ ꯇꯧꯗꯅ ꯁꯤꯗ ꯅꯊꯟꯇ ꯂꯩꯔꯝꯃꯤꯁꯤꯕꯨ ꯅꯪꯕꯨ ꯀꯤꯗ꯭ꯔꯣ ꯑꯉꯥꯡꯁꯨ ꯃꯥꯜꯂꯤ ꯑꯍꯟꯁꯨ ꯃꯥꯜꯂꯤ ꯅꯪꯕꯨ ꯇꯧꯔꯤꯁꯤꯕꯨ ꯃꯐꯝꯁꯤꯗ ꯃꯤꯅ ꯁꯤꯗ ꯆꯪꯅꯗ꯭ꯔꯤꯅꯦ ꯁꯤꯗ ꯀꯤꯅꯔꯤꯅꯦ ꯁꯤꯗ ꯉꯔꯥꯡꯇꯁꯨ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯑꯉꯥꯡ ꯑꯃꯁꯨ sida lehꯧꯔꯝꯃꯤ ꯂꯥꯏꯗꯨꯅ ꯐꯥꯔꯒ ꯄꯨꯕꯤꯈ꯭ꯔꯦ ꯑꯉꯥꯡꯗꯣ ꯑꯗꯨ ꯑꯩ ꯊꯤꯕ ꯂꯥꯛꯄꯅꯦ ꯑꯗꯣ ꯅꯪ sida ꯀꯤꯗ꯭ꯔꯣ ꯅꯊꯟꯇ ꯂꯩꯔꯤꯁꯤꯕꯣ ꯑꯩꯗꯤ ꯀꯤꯗꯦ ꯑꯦ ꯅꯪꯕꯨ ꯀꯩꯅꯣ ꯁꯤꯒ ꯍꯥꯞꯄ ꯈꯣꯠꯇꯅ ꯇꯧꯔꯤꯁꯤꯕꯨ ꯁꯤꯕꯨ ꯀꯩꯅꯣ ꯑꯩ ꯆꯤꯡꯒꯤ ꯅꯤꯡꯊꯧꯅꯦ ꯅꯪ ꯆꯤꯡꯒꯤ ꯅꯤꯡꯊꯧꯅꯦꯕ ꯑꯁ ꯇꯧꯔꯤꯁꯤꯕꯨ ꯑꯩꯕꯨ ꯅꯪ sida ꯂꯩꯔꯝꯃꯤꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯂꯩꯔꯝꯃꯤꯅꯣ ꯗꯥꯏꯗꯤ ꯃꯇꯝ ꯂꯩ ꯃꯐꯝꯗ ꯆꯪꯗ꯭ꯔꯤꯉꯩ ꯁꯦꯟꯅꯕꯅꯦ ꯑꯩꯗꯤ ꯑꯣ ꯃꯐꯝ ꯑꯁꯤꯗ ꯆꯪꯗꯅꯕ ꯁꯦꯟꯅꯕꯅꯦꯕ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯤꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃꯈꯛ ꯂꯩꯍꯧꯏ ꯉꯔꯥꯡ ꯑꯩꯒ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕꯅꯤ ꯃꯐꯝꯗ ꯐꯠꯇꯕ ꯂꯩꯕ ꯃꯐꯝꯗꯨꯗ ꯑꯗꯣ ꯑꯩꯅ ꯉꯔꯥꯡ ꯑꯩꯕꯨꯗꯤ ꯂꯥꯏꯗꯨꯅ ꯊꯥꯗꯣꯔꯛꯑꯦ ꯃꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯊꯋꯥꯏ ꯂꯧꯗꯦ ꯍꯥꯏ ꯑꯗꯨꯒꯤ ꯃꯥꯕꯨꯗꯤ ꯍꯣꯏ ꯂꯥꯏꯗꯨꯅ ꯑꯗꯨꯗꯤ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯅꯤ ꯃꯆꯥꯗꯨ ꯄꯨꯔꯒ ꯃꯃꯥ ꯃꯄꯥꯗ ꯁꯦꯟꯅꯔꯨꯒꯦꯅ ꯑꯗꯨꯒꯤ ꯂꯥꯛꯄꯅꯤ ꯑꯩꯁꯨ ꯉꯔꯥꯡꯗꯒꯤ ꯇꯨꯝꯕ ꯆꯥꯕ ꯑꯝꯇ ꯈꯪꯗ꯭ꯔꯕꯅꯤ ꯑꯩꯕꯨ ꯉꯁꯤ ꯑꯩ ꯃꯥꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯃꯐꯝꯗꯨꯗ ꯆꯪꯕꯩ ꯄꯥꯔꯃꯤꯁꯟꯗꯨꯗꯤ ꯅꯪꯅ ꯑꯝꯇ ꯄꯤꯕꯤꯌꯨ
ꯆꯤꯡꯒꯤ ꯅꯤꯡꯊꯧ ꯍꯣꯏ ꯑꯩꯗꯤ ꯆꯪꯍꯟꯅꯤꯡꯗꯦ ꯆꯤꯡꯒꯤ ꯅꯤꯡꯊꯧꯅ ꯆꯪꯍꯟꯅꯤꯡꯗ꯭ꯔꯒꯁꯨ ꯑꯩꯗꯤ ꯆꯪꯗꯕ ꯌꯥꯗ꯭ꯔꯦ ꯍꯣꯏ ꯆꯪꯕꯨꯗꯤ ꯆꯪꯍꯟꯕꯤꯒꯦ ꯑꯗꯨ ꯅꯪ ꯊꯨꯡꯅꯗꯤ ꯍꯜꯂꯛꯑꯔꯣꯏ ꯍꯣꯏ ꯆꯤꯡꯒꯤ ꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨ ꯑꯩ ꯆꯪꯗꯕ ꯌꯥꯗꯕꯅꯤ ꯑꯩꯕꯨ ꯂꯣꯏꯔꯦ ꯃꯃꯥ ꯃꯄꯥꯅ ꯑꯩꯕꯨ ꯏꯆꯥ ꯍꯜꯂꯛꯇ꯭ꯔꯦꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯑꯗꯨꯅ ꯑꯩ ꯃꯥꯕꯨ ꯊꯤꯕ ꯂꯥꯛꯆꯕꯅꯤ ꯆꯤꯡꯒꯤ ꯅꯤꯡꯊꯧ ꯑꯩ ꯆꯪꯖꯔꯒꯦ ꯁꯥꯎꯕꯗꯤ ꯌꯥꯗꯦ ꯍꯣꯏ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯥꯏꯗꯨꯒꯤ ꯊꯋꯥꯏꯗꯣ ꯃꯥꯡꯍꯟꯕ ꯉꯝꯖꯔꯣ ꯍꯣꯏ ꯐꯔꯦ ꯅꯪ ꯆꯪꯖꯧꯔꯣ ꯆꯤꯡꯒꯤ ꯅꯤꯡꯊꯧ ꯑꯩꯅ ꯌꯥꯔꯦ ꯆꯤꯡꯒꯤ ꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣ ꯉꯁꯥꯏ ꯑꯩꯅ ꯑꯁꯤꯗ ꯅꯤꯡꯊꯧꯗ ꯑꯩꯅ ꯌꯪꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯗꯣ ꯁꯥꯎꯒꯅꯨꯀꯣ ꯁꯥꯎꯔꯣꯏ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯃꯨꯛꯇꯪꯗꯤ ꯉꯝꯖꯔꯣ ꯊꯋꯥꯏ ꯑꯗꯨꯕꯨ ꯃꯥꯡꯍꯟꯕ ꯉꯝꯖꯔꯣꯅ ꯑꯝꯇꯗꯤ ꯅꯥꯟꯊꯕꯤꯔꯛꯎꯕ ꯊꯋꯥꯏ ꯑꯗꯨꯕꯨ ꯃꯥꯡꯍꯟꯕ ꯉꯝꯖꯔꯣ ꯍꯣꯏ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯗꯨꯑꯣꯏꯗꯤ ꯑꯩ ꯆꯠꯆꯔꯒꯦ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯑꯩ ꯑꯉꯥꯡꯗꯨꯁꯨ ꯃꯥꯒꯤ ꯃꯁꯥꯗꯣ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩ ꯂꯥꯏ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏꯁꯤꯗ ꯃꯥꯡꯍꯟꯕ ꯉꯝꯖꯔꯒꯦ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯩ ꯆꯠꯆꯔꯒꯦ ꯅꯣꯡꯁꯤꯁꯨ ꯆꯨꯝꯈ꯭ꯔ ꯄꯣꯠꯅꯤ ꯃꯐꯝꯁꯤꯗꯤ ꯎꯕꯗ ꯀꯤꯕ ꯑꯃ ꯌꯥꯎꯔꯤ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯛꯏꯅꯦ ꯆꯪꯉꯒꯦꯗ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯑꯩꯒꯤꯅꯕ ꯑꯩꯒꯤ ꯏꯅꯥꯎ ꯅꯪꯅꯁꯨ ꯂꯣꯏꯁꯟꯕꯤꯅꯕ ꯍꯥꯠꯇꯣꯛꯄꯤꯗ꯭ꯔꯕ ꯑꯩ ꯊꯃꯣꯏ ꯌꯥꯝ ꯄꯦꯟꯗꯦ ꯉꯁꯤꯒꯤ ꯇꯧꯅꯗꯕꯅꯤ ꯉꯁꯤꯗꯤ ꯅꯪ ꯂꯥꯛꯑꯣ ꯈꯣꯡꯉꯥꯎ ꯅꯣꯡ ꯊꯣꯛꯄꯤꯕ ꯅꯪ ꯀꯗꯥꯏ ꯂꯩꯒꯦ ꯊꯣꯔꯛꯑꯣ ꯍꯧꯖꯤꯛꯁꯦ ꯀꯗꯥꯏ ꯂꯩꯒꯦ ꯂꯥꯛꯏꯅꯦ ꯅꯣꯡꯁꯤ ꯆꯨꯕ ꯐꯩꯁꯤꯅ ꯇꯧꯕꯅꯤꯅꯦ ꯎꯗꯕ ꯌꯦꯡꯉꯣ ꯉꯁꯤꯗꯤ ꯅꯪ ꯈꯪꯒꯅꯤꯗ ꯅꯃꯥꯏꯗꯨ ꯎꯇꯨꯞ ꯆꯦꯟꯖꯜꯂꯛꯀꯦ ꯕꯟꯙꯨ ꯊꯣꯛꯂꯛꯑꯣꯗꯅ ꯅꯣꯡ ꯆꯨꯕ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯂꯥꯛꯑꯣ ꯂꯥꯏꯅꯕꯨ ꯀꯌꯥꯝ ꯀꯤꯕ꯭ꯔꯣ ꯂꯥꯛꯑꯣꯅꯦ ꯇꯣꯈꯥꯏ ꯂꯥꯛꯑꯣꯅꯦ 시디 안 되기 괜찮이라면에 기분이
나는 자토하렴이 하트나 자토해 Nang tadi hatong na putri. Tadi. 이것들 여기 얼굴에 동물이다 오시고 Ui kira lai ui kira hatong buat demi ngasih. Nungai brado. Oi, tipul lo re. Hai bác táo cô coba